ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗ ꯉꯥꯏꯔꯤ ꯀꯨꯏꯅ ꯄꯨꯡ ꯑꯍꯨꯝꯂꯣꯝ ꯐꯝꯖꯤꯜꯂꯨꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯥꯖꯤꯡ ꯍꯧꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯅꯕ ꯂꯥꯛꯅꯩ꯫ ꯊꯥ 6 ꯈꯛꯀꯤ ꯃꯤꯔꯝꯗ ꯂꯩꯔꯨꯕꯅꯤ ꯂꯣꯏꯕ ꯉꯥꯏꯕꯗ ꯀꯌꯥ ꯋꯥꯈꯤꯕ ꯆꯍꯤ 6ꯀ ꯃꯥꯟꯅꯈꯤ ꯂꯦꯝꯕ꯫ ꯈꯨꯜꯒꯤ ꯂꯝꯈꯥꯏꯗꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯂꯩꯔꯤꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯤꯡꯒꯗꯕ ꯃꯥꯜꯂꯩ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯈꯨꯡꯒꯪ ꯑꯁꯦ ꯃꯍꯥꯛꯀꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯀꯩꯊꯦꯜ ꯃꯆꯤ ꯑꯣꯏꯔꯞꯅ ꯐꯝꯂꯤꯕ ꯏꯅꯦ ꯑꯗꯨꯗꯒꯤ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥ ꯑꯊꯛ ꯈꯖꯤꯛꯇ ꯂꯩꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯏ꯫ ꯏꯅꯦꯅ ꯑꯆꯥꯄꯣꯠ ꯄꯤꯅ ꯄꯤꯅ ꯍꯥꯏꯔꯦ, ꯂꯦꯝꯕ ꯅꯪꯗꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯦꯗ꯫ ꯂꯦꯝꯕꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯦ, ꯑꯩ ꯊꯕꯛ ꯑꯃꯒꯤ ꯑꯁꯥꯝꯗ ꯂꯩꯔꯨꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯂꯣꯏꯕ ꯅꯪꯗꯦ꯫ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯅ ꯐꯝꯂꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤ ꯂꯥꯡꯕꯒꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯉꯛꯅ ꯌꯦꯡꯅꯩ꯫ ꯏꯟꯗꯣꯟ ꯃꯩꯄꯥꯛꯀꯤ ꯆꯥ ꯍꯣꯇꯦꯜꯗꯅꯤ꯫ ꯃꯤ ꯑꯣꯝꯁꯤꯟꯅꯈꯤ꯫ ꯂꯦꯝꯕꯗꯤ ꯏꯪꯉꯪꯉꯛꯏ, ꯍꯪꯉꯛꯏ, ꯏꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯏꯅꯦꯅ ꯊꯋꯥꯏ ꯁꯥ ꯁꯥꯗꯅ ꯈꯨꯝꯃꯩ, ꯃꯥꯒꯤ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯤꯅꯤ꯫ ꯅꯍꯥꯟꯁꯨ ꯑꯁꯨꯝꯅ ꯃꯇꯧꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗ ꯂꯦꯝꯕꯗꯣ ꯂꯛꯀꯛ ꯇꯧꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯍꯥꯏꯕ ꯏꯅꯦ, ꯃꯥꯕꯨ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ? ꯏꯅꯦꯅ ꯃꯈꯥ ꯑꯃꯨꯛ ꯈꯨꯝꯃꯩ, ꯀꯨꯏꯗ꯭ꯔꯤ ꯏꯕꯨꯡꯉꯣ, ꯇꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯄꯥꯗꯨ ꯁꯦꯜ ꯄꯥꯏꯕꯅꯦꯅ ꯆꯠꯂꯨꯔꯒ ꯀꯌꯥ ꯃꯑꯣꯡ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ, ꯍꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯃꯤꯌꯥꯝꯅ ꯀꯂꯛ ꯄꯦꯟꯅꯔꯤꯅꯤ ꯏꯕꯨꯡꯉꯣ, ꯃꯄꯥꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯋꯥꯒꯩꯒꯤ ꯋꯥꯖꯁꯅꯨ꯫ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕꯤꯗꯤ ꯅꯪꯅ ꯈꯪꯉꯤꯗꯨꯉꯥꯏ ꯆꯝꯖꯈ꯭ꯔꯕ꯫ ꯍꯣꯇꯦꯜ ꯑꯁꯤꯗ ꯌꯥꯎꯕ ꯊꯥ 4ꯔꯣꯝꯇ ꯐꯥꯔꯤꯕꯅꯤ꯫ ꯂꯦꯝꯕꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯏ, ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯏꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯂꯦꯝꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯁꯨ ꯈꯠꯅꯔꯤꯕꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯏꯅꯦꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯄꯦꯜꯂꯦ꯫ ꯂꯦꯝꯕꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ, ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯀꯞꯇꯨꯅ ꯁꯥꯎꯅ ꯉꯥꯡꯂꯤꯕꯗꯨ ꯎꯔꯦ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇꯗꯤ ꯂꯥꯛꯈ꯭ꯔꯔꯣꯏ꯫ ꯂꯦꯝꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ, ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ꯫ ꯃꯤꯑꯣꯏ 2-3ꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤ꯫ ꯌꯨꯁꯨ ꯈꯔ ꯈꯔ ꯉꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯂꯥꯛꯇꯕ ꯈꯪꯗꯦ꯫ ꯅꯄꯥꯅ ꯏꯪꯈꯣꯜ ꯍꯟꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝꯗꯣ ꯃꯗꯨꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯇꯦꯜꯁꯦ ꯊꯨꯒꯥꯏꯒꯅꯤ꯫ ꯍꯣꯇꯦꯜ ꯃꯄꯨ ꯏꯟꯗꯣꯜꯗꯨ ꯁꯥꯎꯔꯛꯏ, ꯀꯔꯤ? ꯑꯩꯒꯨꯝꯕꯅ ꯐꯝꯕ ꯍꯣꯇꯦꯜꯕꯨ ꯅꯪꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯗꯤ? ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯧꯔꯨꯆꯣ, ꯁꯤꯗ ꯁꯦꯜ ꯊꯣꯛꯐꯝ ꯅꯠꯇꯦ꯫ ꯄꯨꯂꯤꯁ ꯇꯥꯛꯂꯕꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯃꯤꯅ ꯎꯔꯒ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ꯫ ꯂꯩꯔꯝꯕ ꯑꯍꯜ ꯂꯃꯟ ꯈꯔꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯅꯗꯅꯕ ꯍꯥꯏꯔꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯒ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯄꯥꯅꯆꯥꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯀꯞꯂꯤ, ꯁꯨꯠ ꯁꯨꯠ꯫ ꯏꯜꯂꯤꯕ ꯏꯟꯅꯐꯤ ꯃꯆꯤ ꯑꯗꯨꯅ ꯃꯄꯤꯗꯣ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯃꯆꯦ ꯃꯟꯗꯣꯟ ꯈꯔꯅ ꯊꯦꯝꯖꯤꯜꯂꯤ, ꯀꯞꯀꯅꯨ ꯀꯞꯀꯅꯨ, ꯃꯥꯒꯨꯝꯕꯅ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯅꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯗꯤ꯫ ꯂꯦꯝꯕꯗꯣ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯆꯠꯅ ꯆꯠꯅ ꯃꯃꯤꯠꯇ ꯎꯔꯦ ꯏꯅꯥꯛ ꯈꯨꯟꯕꯤ꯫ ꯏꯟꯈꯠꯂꯛꯄꯗ ꯃꯍꯥꯛꯅ ꯐꯖꯈꯤꯕꯗꯣ꯫ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯏ, ꯈꯨꯜꯒꯤ ꯁ꯭ꯀꯨꯜꯗ꯫ ꯂꯥꯏꯔꯤꯛ ꯋꯥꯏꯕ ꯆꯠꯅꯩ, ꯄꯔꯥ ꯍꯪꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯊꯩꯗꯣꯛꯇꯨꯅ ꯄꯥꯠꯂꯣꯝꯗ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯄ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯂꯩ꯫ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯁꯅꯥꯊꯣꯏꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨ ꯍꯤ ꯇꯣꯡꯍꯟꯗꯨꯅ ꯄꯥꯠꯌꯥꯏꯗ ꯄꯨꯊꯣꯛꯀꯅꯤ꯫ ꯃꯥꯅ ꯍꯩꯇꯕ ꯂꯩꯇꯦ꯫ ꯍꯩ ꯍꯦꯛꯂꯦ ꯎ ꯁꯠ ꯁꯠ ꯀꯥꯈꯠꯈꯤꯅꯤ꯫ ꯃꯁꯥ ꯌꯥꯝꯅ ꯈꯤꯡꯉꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯅꯨꯡꯉꯥꯏꯖꯕꯁꯨ ꯂꯦꯝꯕ ꯌꯥꯎꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯍꯧꯔꯛꯈꯤꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯃꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯀꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯑꯩ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯁꯦ ꯀꯥꯎꯔꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯏꯔꯤꯛ ꯋꯥꯏꯕꯒꯤ ꯃꯤꯡꯗ ꯂꯥꯛꯄꯁꯦ ꯈꯔ ꯂꯦꯞꯄꯨ꯫ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯔꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯏꯅꯥꯛ ꯈꯨꯟꯕꯤꯒ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯦꯝꯕꯅ ꯍꯤ ꯇꯣꯡꯍꯟꯒꯦ ꯇꯧꯔꯤꯉꯩꯗꯁꯨ ꯃꯄꯥꯕꯨꯡ ꯂꯥꯛꯇꯨꯅ ꯏꯅꯥꯛ ꯈꯨꯟꯕꯤꯗꯨ ꯄꯨꯈꯤ, ꯆꯩꯔꯝꯃꯤ꯫ ꯑꯩ ꯂꯦꯝꯕ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯅꯄꯨꯟꯁꯤꯗꯨ ꯃꯤ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯅꯕ ꯇꯧ, ꯊꯕꯛ ꯁꯨꯕ ꯇꯝꯃꯨꯅꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯥꯡ ꯊꯥꯛꯄꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯌꯥꯝꯗꯨ ꯑꯍꯜ ꯑꯗꯨꯗ ꯁꯥꯎꯅ ꯁꯥꯎꯅ ꯌꯦꯡꯍꯧꯏ꯫ ꯂꯦꯝꯕꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ, ꯈꯜꯂꯤꯕꯅꯤ꯫ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯅꯒ ꯌꯥꯝꯂꯦ, ꯃꯅꯤꯡ ꯏꯊꯨꯡ ꯊꯨꯡꯗꯦ꯫ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯄꯟ ꯊꯧꯒꯤ ꯏꯪꯈꯣꯜꯗ ꯑꯣꯛ ꯁꯟ ꯈꯔ ꯂꯣꯏꯖꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯅ ꯌꯥꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯃꯅꯥ ꯄꯤꯅꯅꯕ ꯀꯧꯔꯛꯈꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯇ꯭ꯔꯦꯅꯤꯡꯁꯨ ꯌꯥꯎꯅꯕ ꯊꯥ ꯈꯔ ꯃꯤꯔꯝꯗ ꯂꯩꯔꯨꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯃꯥ ꯍꯣꯏꯅ ꯃꯩ ꯑꯣꯛꯊꯣꯛꯏ꯫ ꯁꯪꯒꯣꯜ ꯑꯣꯀꯣꯟꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯃꯥ ꯍꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯅꯤꯡꯊꯤꯅ ꯍꯣꯠꯅꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫
ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯅꯥꯊꯣꯏꯁꯨ ꯂꯥꯛꯂꯦ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕ ꯅꯪ ꯂꯥꯛꯂꯦ ꯇꯥꯕꯗ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯃꯥꯏ ꯇꯧꯔꯛꯏ ꯈꯣꯡꯆꯠꯇꯣ? ꯂꯦꯝꯕꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯋꯥꯒ ꯂꯥꯏꯔꯤ, ꯋꯥ ꯑꯃꯠꯇ ꯍꯪꯒꯦ, ꯏꯃꯥ ꯍꯣꯏ ꯇꯥꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯗꯨ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯣ? ꯁꯅꯥꯊꯣꯏꯅ ꯈꯨꯝꯃꯛꯏ, ꯃꯨꯟꯅꯗꯤ ꯈꯪꯗꯦ, ꯅꯪꯅ ꯆꯠꯈꯤꯕ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯒ ꯏꯅꯥꯛ ꯈꯨꯟꯕꯤꯗꯣ ꯍꯜꯂꯛꯑꯦ ꯍꯥꯏꯅꯩ꯫ ꯅꯨꯄꯥꯗꯨ ꯁꯦꯜꯗꯤ ꯌꯥꯝꯅ ꯄꯥꯏ ꯍꯥꯏ, ꯑꯗꯨꯕꯨ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯥꯗ ꯃꯤꯔꯝꯗ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯩ ꯍꯥꯏꯅꯩ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅꯅꯦ ꯃꯣꯏꯒꯤ ꯌꯨꯝ ꯁꯪꯅꯅꯕ ꯂꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯄꯥ ꯄꯈ꯭ꯔꯥ ꯇꯝꯐꯥꯖꯥꯎ ꯀꯣꯛꯇꯥꯡꯕꯗꯣ ꯃꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯆꯨꯝꯃꯤ, ꯅꯣꯡꯃ ꯏꯅꯥꯛ ꯈꯨꯟꯕꯤꯗꯨ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯂꯦꯝꯕ ꯍꯣꯏꯗ ꯂꯥꯛꯈꯤ꯫ ꯃꯃꯥ ꯍꯣꯏꯗꯨ ꯄꯥꯈꯠꯅꯩ ꯍꯥꯏꯔꯛꯏ, ꯑꯩ ꯉꯁꯤꯗꯤ ꯇꯥ ꯂꯦꯝꯕꯒꯤ ꯑꯔꯦꯞꯄ ꯋꯥ ꯑꯃ ꯈꯪꯒꯦ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅ꯫ ꯂꯦꯝꯕꯗꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯄꯥꯕꯅ ꯑꯩꯕꯨ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯁꯦꯜ ꯈꯔꯁꯨ ꯁꯣꯛꯂꯨꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕꯁꯨ ꯉꯝꯂꯣꯏ꯫ ꯏꯃꯥ ꯍꯣꯏꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯄꯥꯕꯨꯡ ꯈꯣꯏꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯣꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯏꯆꯥꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯠꯄꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯅ ꯉꯥꯡꯕꯇ ꯅꯠꯇꯅ ꯂꯦꯝꯕꯕꯨꯁꯨ ꯑꯍꯜꯁꯤꯡꯕꯨꯁꯨ ꯅꯆꯥꯅꯨꯄꯥ ꯋꯥꯔꯧ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯜ ꯂꯃꯟ ꯈꯔ ꯁꯥꯎꯒꯠꯅꯩ꯫ ꯁꯥꯒꯩꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯕꯁꯤꯗ ꯂꯦꯝꯕꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯌꯥꯔꯦ ꯃꯥꯃꯥ, ꯃꯥꯃꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯄꯥꯝꯖꯗꯦ, ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯩꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯁꯥꯒꯩ ꯅꯥꯇꯩ ꯄꯥꯜꯂꯤ꯫ ꯋꯥꯍꯩ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯊꯃꯣꯏꯗ ꯌꯨꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯥꯛ ꯈꯨꯟꯕꯤꯗꯣ ꯂꯨꯍꯣꯡꯈꯤ꯫ ꯍꯧꯖꯤꯛ ꯁꯅꯥꯊꯣꯏꯅ ꯇꯞꯅ ꯍꯪꯉꯛꯏ, ꯂꯦꯝꯕ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯑꯣꯏꯅ ꯈꯜꯂꯣ꯫ ꯃꯥꯃ ꯇꯝꯐꯥꯖꯥꯎꯗꯨꯁꯨ ꯍꯧꯖꯤꯛ ꯕꯤꯄꯤ ꯁ꯭ꯇꯣꯛ ꯇꯧꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯏꯉꯝ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯀꯅꯥꯒꯤꯅꯣ ꯍꯣꯇꯦꯜ ꯐꯝꯕ ꯌꯥꯎꯔꯤ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯅꯣꯡꯃꯇ ꯆꯪꯉꯨꯗꯦ, ꯃꯇꯧꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯦꯝꯕꯅ ꯍꯪꯉꯤ, ꯃꯈꯣꯏꯕꯨ ꯇꯁꯦꯡꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕ꯭ꯔꯅꯦ? ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯩꯁꯨ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯗꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯂꯩꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯃꯥꯒꯁꯨ ꯋꯥꯈꯜ ꯇꯤꯟꯅꯕ ꯃꯤ ꯅꯠꯇꯦ꯫ ꯊꯛꯄ ꯆꯥꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯕ ꯖꯥꯠꯅꯤꯗ꯫ ꯂꯦꯝꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ, ꯋꯥꯈꯜ ꯑꯃꯗ ꯂꯩ꯫ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯃꯥ ꯍꯣꯏꯅ ꯍꯣꯠꯅꯩ꯫ ꯃꯄꯥ ꯃꯆꯥꯗ ꯂꯩꯖꯕ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯏꯃꯨꯡ꯫ ꯃꯃꯥ ꯑꯗꯨ ꯅꯥꯕꯗ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯇꯣꯟꯈꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯃꯄꯥ ꯇꯝꯐꯥꯖꯥꯎ ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯦ꯫ ꯈꯨꯜ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯅꯨꯡꯉꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯁꯤ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯗꯕꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯦꯔꯪ ꯈꯥꯎ ꯑꯗꯨꯗ ꯍꯩ ꯔꯥ ꯑꯆꯥ ꯑꯊꯛ ꯈꯔ ꯍꯥꯞꯂꯗꯨꯅ ꯂꯦꯝꯕ ꯂꯦꯞꯂꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ꯫ ꯇꯝꯐꯥꯖꯥꯎꯅ ꯐꯛꯇ ꯃꯈꯣꯡ ꯅꯥꯝꯃ ꯇꯤꯡꯊꯣꯛꯇꯨꯅ ꯁꯧꯗꯨꯅ ꯐꯝꯂꯤ, ꯌꯦꯡꯉꯛꯏ꯫ ꯂꯦꯝꯕ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯒꯨꯝ ꯇꯧꯈꯤ꯫ ꯀꯧꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯥꯈꯠꯂꯣ꯫ ꯃꯁꯤꯗꯒꯤ ꯏꯃꯨꯡꯗ ꯇꯥꯅꯕ ꯀꯧꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤ, ꯇꯥꯕ꯭ꯔꯣ? ꯃꯤ ꯂꯥꯛꯏ, ꯐꯤꯗꯥ ꯄꯨꯊꯣꯔꯛꯑꯣ꯫ ꯂꯦꯝꯕ ꯀꯥꯈꯠꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯐꯝꯊꯩ꯫ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯣ ꯑꯍꯜ ꯑꯗꯨꯗ ꯄꯤ꯫ ꯏꯃꯨꯡꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯤꯗꯣ ꯐꯤꯗꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯣ ꯆꯉꯛꯅꯩ꯫ ꯀꯧꯕ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣꯏ, ꯅꯪ ꯇꯥ ꯂꯦꯝꯕꯅꯤ, ꯏꯄꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯅꯤ ꯍꯥꯏ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯗ꯭ꯔꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯒꯤ ꯃꯁꯦꯜ ꯈꯔ ꯁꯣꯛꯂꯨꯕꯅ ꯏꯆꯥꯗ ꯑꯋꯥꯕꯁꯦ ꯇꯥꯍꯧꯕꯅꯤ꯫ ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯥꯃ, ꯅꯨꯄꯥ ꯃꯌꯨꯝꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯔꯤꯕꯒꯦ? ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯑꯣꯏꯅ ꯇꯞꯅ ꯈꯨꯝꯃꯩ, ꯈꯥꯏꯅꯕꯗ ꯇꯥꯔꯦ꯫ ꯉꯔꯥꯡ ꯂꯥꯛꯂꯝꯃꯤ, ꯁꯦꯜ ꯄꯤꯌꯨ ꯍꯥꯏ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯩꯇꯅ ꯈꯪꯏ꯫ ꯆꯨꯝꯅꯇꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯃꯤꯡꯇꯒꯤ ꯃꯧꯅꯤ꯫ ꯏꯀꯨ ꯏꯅꯦꯝꯁꯨ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯄꯥꯔꯇꯤ, ꯃꯤꯇꯤꯡ, ꯁꯥꯟꯅ ꯌꯨꯅꯩꯒꯅꯤ꯫ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ, ꯏꯁꯩ ꯁꯛꯀꯅꯤ, ꯖꯒꯣꯏ ꯁꯥꯒꯅꯤ꯫ ꯑꯩꯕꯨꯅ ꯃꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯁꯦꯝꯍꯟꯒꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯐꯨꯒꯅꯤ, ꯆꯩꯒꯅꯤ, ꯃꯇꯝꯒꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ꯫ ꯑꯩꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯇꯩ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯏꯄꯥꯒ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯃꯤꯟꯅꯔꯒꯦ ꯑꯁꯤꯇꯅꯤ꯫ ꯃꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯒꯅꯤ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯍꯪꯉꯤ, ꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯅ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯂꯔꯣꯏ꯫ ꯃꯤꯔꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ꯫ ꯉꯔꯥꯡ ꯃꯥ ꯃꯗꯨꯗ ꯆꯠꯀꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯦꯜ ꯀꯣꯟꯅꯗ꯭ꯔꯦ, ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯂꯤꯕꯅꯤ꯫
ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯃꯤꯔꯝꯗ ꯂꯩꯔꯒꯅꯤ ꯍꯥꯏ꯫ ꯇꯝꯐꯥꯖꯥꯎꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤꯅꯤ꯫ ꯂꯦꯝꯕ, ꯁꯦꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯒꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯀꯌꯥꯗ ꯏꯁꯥꯁꯦ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯃꯥꯃꯥ, ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯂꯦꯝꯕ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯏꯅꯥꯛꯈꯨꯟꯕꯤꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯛꯈꯨꯟꯕꯤ, ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ, ꯃꯤꯁꯤꯡꯁꯤ ꯁꯛꯂꯣꯟ ꯄꯨꯕꯅꯤ꯫ ꯏꯅꯥꯛꯈꯨꯟꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯒꯨꯝꯅꯗꯤ ꯇꯧꯈꯤ꯫ ꯂꯦꯝꯕ ꯈꯣꯡꯀꯥꯞ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯐꯅ ꯂꯥꯞꯊꯣꯛꯂꯛꯂꯤ꯫ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯣ ꯍꯟꯅ ꯇꯞꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯀꯣꯟꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯏꯅꯥꯛꯈꯨꯟꯕꯤ ꯂꯦꯞꯍꯧꯔꯤ, ꯌꯦꯡꯍꯧꯔꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯄꯥꯈꯣꯡ ꯑꯃ ꯆꯟꯗꯨꯅ꯫